Akashbani Imphal Maibam DwijamanI pau pazari. Coordinating Committee on Manipur Integrity Kokomi ki mihur kangbuna Manipurda narco terroristing amadi popi pambi thatuna aranwa mawongda khomgatpa sanphamna semgaliba lalolup sing muthanaba kendra gi griha mantraloy gi makok thongba official sing da taksinkhre Nai Delhi ngasi numini mumatung Kokomi ki mihur sing amadi griha mantraloy gi makok thongba lusing basinga Manipur gi irang gi matang da sanakhiba wari gi matang da paladuna Kokomi gi convener Khuraisam athobana hai Manipur da thokliba kanglup ki irang asigi maroi ba haurak phamasi rise asida ain gi wangmada naron da jangsilak pa mirei bak masa sing sarkar ga su tawnari ba mirei bak masa na lusing ba lalolup sing umangi saruk sing paktakna na kokthok tuna mangan ba lam khopsin ba mati shanti raksa ki phibam da so lagli ba asinani haina Kokomi gi maikai degi griha mantraloy da khangan khi Rise asida leiri irang asi santi oina loisenana ba Kokomi ne senduna tha asigi ahumda Imphal da pangthokiba miyam gi mifam na lokiba warep adu kendra sarkar da thambaga loinena warep sing adu thabak to onthokpine basu Kokomi gi maikai degi thamlam ki haina Sri Athoban hai Narco terrorism amadi armed group ki matang da Kokomi maikai degi yamna luna thambaga loinena narco terrorism gi issue sina maram pakthorokpuna maram oirakanda cross border illegal immigration adagidi illegal opium cultivation rampant forest encroachment namadi law and order gi phibam yam sokcha leiba si NTPs oriba elements sing aduga illicit activities sing asina generate torokpa fund naduna ekhoi lalolup armed group sing sengbalakpa foreign da leiba leader sing changjalaga yauksalakpa hairiba kangu adum India government na peace process ki initiative ne hairaga political dialogue toksalakpuduna maram oirakanda makhoi asi gi chathariba adum loba peace process adugi agreement adu Athubada review tawnanabagi wafam Kokomi gi maikai di thamjaram ki aduga huji huji ki oina khudaki oina tangai phadana paikhattaba yadaba thabak sing haijaragadi ekoi maru oina ekoi IDP singi ekoi gi grievances sing maru oina ekoi free movement lehananaba athubada honaba farmers singi magi low uja uba yananaba honabiba moigi mang takhiba singi mathau taba mateng pibiba amade ekoi gi lining laisoni mafam sing ngakpi senbiba mang khriba thi phangna leiba mi singi achuma wild pibiba amade ekoi gi IDP singi magi resettlement amadi moigi huji thengnariba lailai shu tamba ana laing na chingba singi problem sing asi tangai phadana mapung phana support tawnana bagi initiative lawnana bagi koi proposal sing yam kana thamki Rashtrapati Draupadi Murmu ngasi Nai Delhi da Manipuri classical dance da thoido hindona maming leiribi Thiam Surjamukhi Devi da Padma Shri mana khusinakre Sahi asigi anirik subu oina Bharata misam da piba khwaidagi wangba mana Padma Bhushan amasung Padma Shri award yanthopagi thoramda Thiam Surjamukhi Devi da mana ase pibani ing kumza lisingama chamapan kuthra mangada Kaisampal leimajam leikai da pokhibi Kumari Surjamukhi matam sangna Manipuri classical dance takbi tambibigi lamda thabak toramkhi ing lisingama chamapan yankhai ni thoida Kolkata Delhi amadi Allahabad da jagoi urpa horakhi Masigi matakta mapaleba kaya dasu mahaki jagoi utuna ayeng basingi puning singsinki. Akashbani Imphal ga akanana unaduna sandoki bathoram mamada Kumari Surjamukhi na Manipuri jagoi tamlakpagi matangda asumna hai. Kunya tokholakpa matamdo madu haipet panjabada kare khenare di jagoi potu khena bainataba koyi chenaro haibadu madu angan Hogala isingse yamna nungai jere moidati ay koi matam dati karena wana tori matam da ngang wasapasi yugoi sabiena moi phane khalam de koi yei baki macha misina dupuna mado tugai bang namna ay phuni da ningaga dumainai karang chit awa kaya Kanga ini ada perlu tugi mahine na ayah kanje. Hanagi Mukhyamantri Nong Thoman Biriana ngasi numidang Imphal gi Raj Bhavan da Raijapal Ajoy Kumar Bhalaga unakre. Unabaduda makhoi anina Manipur gi hojik wariba sarangna ba phibam asigi waroisin purakna bagi matang da khanaki. Sri Biriana su hiram asida amadi Manipur miyam gi amadi sakot thorangi lamda paikhat haning ba wafam kaya su puthoktuna watanaki. Wari sanaba adu Raijapal na haijarakpagi matung ina zathakibani hairi. Paulo jare.